Ahanbada maruoiba pau pizari. Pot purakpa truck ama Jiridagi Imphal yarakpada numit 13 ni changli. Pot ki mamaldi satina kapi awaba khudongchadabasing madam khara khangbinanaba CM na transport star singda appeal tawkhre. Manipurda ahanba oina Aadhar Seva Kendra hangdokre. Jimik masagi chahi 15 suba subada amuk hanna biometric update tawgadabane. Shutdown hangtokre ihaw laksin bada pellet gun sizinabagi protocol yangsilagani haire. Kangluk khuding magta chap manana achumbuwail panghalaba matamda ing tapa fibam hanjalakadabani haina JTC na pangdokre. Loktak downstream project paikhatpa toknaba state cabinet na warip laukre. Nepal gi Sunsari district ta matam kaktana curfew gi athingba thamkre. World Day Against Trafficking in Person English ni kungataro ki thoram pangthokre. Tongan ba mafam anida bomb thamnamle. Stay Free Secure XL launch tawkre. Numidang thengna tumba miyoy sing haksanggi anoiba hengalai. NSCNIM na lejarong miyam lan na sizinaba khudakta lepkadabani haina JUF na phongdokre. Evening newspaper reading tabiriba singbo Nirmala thangjamna taramna okjari ikoknona khurumjari haujik mapung oiba pau pizari. State asigi law and order gi fibam namaram oiraga Imphal Dimapur lambi NH2 da potchai puba truck amadi tanker pumnamak chen balep khraba matungda lifeline oiraga lehoriba National Highway number 37 Imphal Jiri lambi asida truck amana potchai puraga Imphal da changlakpada numit 13 ni changle haina transporter singna Chief Minister da wakat kre. Marang numidang wairam pung mangarom tabadagi pung 8 fawa Chief Minister gi office chamber da transporter ayamba saruk yaba mifam ama Chief Minister na kawi. Mifam aduda transporter singna haujik thangnariba khudong thiba khudingmak lautup laukoi leitana paudam khi amasung kokhan binaba haizakhi. Fibam aduda saruk yaruba transporter amana pauche sida high National Highway number 37 ki lambi gi fibam fattaba amasung pot poba truck sing yauna makhal khuding magi gari sing mafam amada hekta khudong thiba thokpa yabana escort yaudrabadi chathande. Escort su numidang khudingi leibanate escort leiba numita su jiribam da panduna leiriba gari khudingma amukta da pubibasu nate. Maduna maram oraga Imphal changnanabagi damak jiribam da makogi pali ngaibada numit 13 ni changle haina paudamki. Matam yamna sangna nongju nungsa marakta jiribam da panduna leibana maram oraga tilhau alu amasung chanam na chingba polam kya marum patliba polam sing adugi teksak lalon basing na pude madupot ki mamalda hapsilai masigi sumathakta lambi asida makhal makha kayagi lona yadaba khulai paiba singna extortion chathai CRPF ki personnel singna ningthina ngakpi senbi haina miyam na dilarongwani adubu makoina extortion tawriba kangbu aduda karisu tawba ngamde maram aduna Guwahati da tilhau kg lupa kuntrapi badu hausi Imphal da lupa humpu yoli Assam da alu kg amada lupa mapandagi na taramathoi fawapi aduga Manipur da lupa kungani pandagi na kuntra fawa yoli Imphal Dimapur lom da chatlingai da pot chingbagi mamal asi kg amada jawrak na lupa mari makhai pi adubu hausik na Jiribam lomda chatlibas dadi kg amada lupa taret makhai dagina lupa tara fawa transporter san
transportation charge lawi. Transporter singna Manipur lengakti yamna kanna haikibana extortion sika hemenkre puwa thangwa ngamlaktre maramaduna government pambai ama pothok tragadi lambi asida gari thawwa ngamlaktre masigi sumathakta aikhoi gi miyamna potki mamal ka hena wangna leiraga sizinaribasi yengduna leibada awaba oirakli hainasu chief minister da paudongki transporter singi awakat adu taraba tungda chief minister na awaba khudong chadaba mayam ama Tengnazaragasu mutam khajiktanga khangbinanaba appeal tawraki oil tanker singna gari cheloi haibagi wakhal thadokpiu khwaidagi khudong chadaba fibam ama mayok naraga leiri haibasi miyam pumnamakna khangbi banina awaba mayam adusu matam khajiktanga khangbiu lakliba august 15 gi matungda transporter singa amuktanga unakisi aduda malaingak na kari tawba yabage haibadu punna khangminarasi hairaki Impal West District ki WAHONG bamlaikai da ngasi ayuk Identification Authority of India UIDAI na Manipur gi ahanba Aadhaar Seva Kendra hangdokre Home Department ki Commissioner cum Secretary and Ashok Kumar na Aadhaar Seva Kendra du sanga kibani thorom aduda UIDAI Regional Office Guwahati gi Deputy Director General ngachang Jimik UIDAI Regional Office Guwahati ki Director Colonel Abhishek Kaushik Home Department ki Additional Secretary Subhash Singh Impal West District ki Deputy Commissioner Mayang Lambam Rajkumar Singh amadi atay saknaraba miyoi kayamarom saruk yaki Thoram aduda wangang bada N Ashok Kumar na hai haukiba chahi karagi mamangdagi Home Department na Aadhaar Seva Kendra hangdok pinaba UIDAI Regional Office ta taknaduna lakibani Aadhaar haibasi mi amagi yamna maru oiba saktak seni haina palladuna mahak na hai Manipur da hauzik Aadhaar enrollment gi chang chada marfuga nipan yaure chahi manga gi makhada laiba angang sing enroll tawbagi chang di yamna nemli State Lengangna Social Welfare Department Hospital sing amasung UIDAI ga khusamnaduna angang sing enroll tawbagi chang hengat hananaba thaurang kaya lokhatli School gi ming chanba scholarship educational certificate amadi atay lenga ki tongan bathabak singda Aadhaar yaudaba yaraktrabanina media nasu miyamna Aadhaar gi maru oiba khanghananaba honabiyu haina appeal tawraki and Ashok Kumar na hai nauna hangdokliba Aadhaar Seva Kendra Deputy Commissioner Singhi Khuthangda phanghalliba services amadi atay authorized enrollment Center singdagi miyamna khudong chaba lahowgadabani kanagumana Aadhaar gi matangda semdok semjin tawbagi apamba leirabadi Aadhaar Seva Kendra da ayet apan yaudana thabak tawba ngamlagani miyoi lising kayagi Aadhaar ga mari lainaba thabak thauram sing paikhatpa ngamnanaba operational kit manga leire public holiday natana atay numit singda Aadhaar Seva Kendra mathau tawgani thauram aduda wangang wada ngachang Jimikna hai chahi manga dagina taratarit phawbagi manungda leiba angang khudingak tangai fadana biometric update tawba mathau tai haina pomnamakna khangjinba matam oire angang amana masagi chahi manga surakba matamda tangai fadana biometric update tawgadabani anirak suba oina masagi chahi 15 subada amuk hanna update tawba mathau tai Lakliba September kontra fawba sel amata tingdana biometric update tawbagi khodong chawa leigani haina phongdokhi None district ki Bitiangkhul da Naga village guard ama hatkibagi mayok ta kaukiba total emergency shutdown khudak tagi hangdokle haina working committee
JTC na thadorokpa jerol amana fongdorokli jerol asina hai naga taruk hatkibagi achumba wayel fangdrabadi henna kanba mawongda economic blockade amasung total shutdown khongjang changsilakpa yai hairi. Miyamgi ihau laksananaba pellet gun sizinabagi protocol yang silagani haina Supreme Court na fongdokre hanagi IPS officer Yasobradhan Ajad amasung atopa miyoy anina file tarokpa public litigation hearing chatharaba matungda Chief Justice Surya Khan amasung Justice Jaimalia Bagatnachingba Bagatchigi bench na haiki July kundagina NEET gi question leak oibaga mari lainana parliament tamna khongjang jangsilakpada mahiroi singda rapid action force na sizinakhiba nongmai maru sing ningthijana preserve tawduna thamnabasu court na central government ta khanghanki loinana khongjangda asok apan nanglaba mioi singi layengbada changba sanpham pumnamak Delhi government na puthokadabani hairi pellet gun sizinaba khudaktagi athingba thambiu haina petition file tawrakraba matungda Chief Justice Surya Khan na haiki pellet gun sizinaba pomthengting bagi mahutta mawong matau semdoktuna anoba kanglon ama lehenanaba hena fagani haiki. Kanglok khudingmakta chap manana achumba wayel fanghanba loinana micham miyam ngakpi senbiriba matamdata tungkoina chanagadaba mawongda ing tapa fibam hanjilakadabani haina Joint Tribe Council Manipur Media Cell na thadorokpa jerol amana fongdorakli jerol asina hai None district ki Lafok Biteng village tangarang security forces na combing operations thabada khongak pa ama sikhibaga loinana atopa ama fibam thina sokibagi thawong adu khwaidagi kanba mawongda condemn tawi Manipur da hojik oirakliba fibam asina maram oiraga khunja sing mipaina hinglakibani tangai fadaba fibam lakpadagi khunja sing mara lejadaba micham amasung lanthum ngak senabagi damak village guard semgatpani khungak pagi tawdang loriba miyoy sing underground militant natte khungak pasing bukulai paiba militant oina lauduna security force na paksana operation chatharakibadu ningba kainingai ni district administration amasung local police ka ningthina pau phongnaram labadi mara lejadaba khungak pasibagi tawdok adu thoklamdaba yabani security ka mari lainaba tawdok sing michang mikhai naiba thawong chatharakliba nungnangba pokningai oi mara lejadaba naga micham taruk hatkibagi apunba wayel fanghalu haina matam kayagi mamangdagi taksindona lakibani leingakna miyamgi aningba apamba fanganbagi mahutta khungakwa singi mathakta operation chathaduna michang mikhai naiba mawongda chatharakpa yaningde India government amasung leingak amasung security agency pumnamakna achumba mawongda constitution na piba mathau pangthokpada akaiba leite hairi. May megawatt fuga taruk puthokna naba pandam thamladuna NSPC ga Manipur government ka joint venture oina paikhat minarakiba Loktak downstream project tokna naba Manipur lenga ki cabinet nangarang warep ama laukre cabinet mifanggi matangda fangba pauna hai state asina hauzik tyangnariba power konada bagi awaba asiko khandana ba National Thermal Power Corporation na West Bengal gi Murshidabad district ta paikhat liba Faraka Super Martel Power Plant ki may megawatt jama layraga sizinaba warep laukre masigi sumathakta Himachal Pradesh ki Simla da layba Satluj Jal Vidyut Nigam Limited ki may megawatt yangkai amaga laynabasu ngarang pamkiba state cabinet na warep laukre hairi state ki oiba power generation ama fawba laytragasu Leibak asigi tungan mafumda layriba lanai amasung government ki power sector singdagi state na ahenba sel piraga may laygi haibada fangdaba layte adubu gas plant gi laygadawriba maygi mamal asidi hydro power project dagi puthokpa maygi mamaldagi hengadawri
masna state asigi demand oriba mai gi chang adudi adumak phangba ngamgani haina piri tawbadadi mai huralaga thanba amasung tax thidaba consumer mayam amana lengakta awaba pigadawri hairi India galonariba Nepal gi Sunshari district ta Kanglup ki khutoknabada mioi ama sikraba matungda authority singna district adula matam kaktana curfew gi athingba thamkhre lining laison gi mari lainaba thoram ama pangthokpada ahuwa music amasung lining gi firal sizinabagi matangda Kanglup ani gi marakta chaun ungkhana rakhe police na miyam gi holaksana nongmai round kyamarom kap khibani thongdok aduda mioi ama sikhi amasung security personnel tarahom do yauna mioi kungani thoi asok apan nangki thongdok adugi matangda prime minister Balendra Sana nungaitaba phongdokhibaga loina mipum khudingma pukning phathana laibinaba appeal tawki Sunshari district ta thokhiba thongdok adugi matangda inquiry chathabaga loina laikhidraba amasung asok apan nanglaba mioi singda matik chaba compensation pigani haina su lauthoki Strife behind the scam haiba team the World Day Against Trafficking in Person English ngani kunga taruki thawra Manipur lenga ke Social Welfare Department na sakti Sadan Gil Manipur ga khusam naraga khurai siren thong da leiba Sanura Laikon gi auditorium da pangthokre thawram aduda Social Welfare gi Director Sheikh Abdul Hakim Environment and Economic Management Association gi Secretary Sinam Radha Priya amasung Sakti Saban Gil gi Convener Conven Soivam Nandona atoiba mitunglen sing oina saruyaki thawram aduda Social Welfare gi Director Sheikh Abdul Hakim na hai mamangai gi Welfare gi Director Sheikh Abdul Hakim na haiki mamanga gi matamda human trafficking asi mi yamna tinba railway station bus stop natragana border area dagi trafficking gi thabak asi jatharami adubu chawkhalakpagi matung ina ngasidi mobile natragana digital platform gi khuthangda chathari sinmilon sotharaba natragana tangdulai tataba mafam dagi mioi sing maroina nupi singna victim oiri haiki Imphal West District ki Manungchanba Uripok Khoisnam Laikai da Laiba CPWD gi contractor Aribam Amit Ajit Sharma gi mayum gi gate ta ngarang numidang pung nipalom tarakpada hand grenade ama leiramle yung gi miyoy sing na police da pau piraba matung asoy angam yawdana lawkhatkre bom adu kanana karigidamak thamlambano haiba khangba ngamdri nakal amaromda ngarang numidang pung mapanlom tarakpada Manipur University gate manakta laiba Kachin Joyce Bar gi manakta hand grenade ama lairamba thengnarakpadagi Manipur police na asoy angam yawdana lawkhatkre hairi State free na menstrual hygiene gi lamda kumang jawsan handuna hena fawa makhal gi stay free secure XL loans daukre India da leiriba feminine hygiene market ta ahanba oina pet change alert yawa stay free secure XL loans daukibani Jahi kudingi pangthokpagum jahi asi oina leplasi khongfam chetna khunai asigidamak haiba teamda state level school Manipuri dance competition pangthoklagani haina Kanglei Indigenous Martial Arts and Culture Society ki marks na thadorakpa jeral amana hairi
नुमिदांग टेंगना तुम्बा मियोइसिंग हक्चांगी अनोइबा हेंगलई हाइबा हंदक्ता पांगथोखिबा स्टडी अमदगी मयक सेंगना खांबा ngamle Frontiers se फोंगलखिबा स्टडी रिपोर्ट ना हाई मियोइबना तुम्बा मसुंग चाबगी मतम नाइबा यामनमक तंगाई फदे UTMB की डिपार्टमेंट ऑफ इंटरनल मेडिसिन सथकिबा स्टडी रिपोर्ट ना हाई अयाम मतम थेंगना तुम मियोइसना हक्चांग कानागदबा मचल ओइबा चिंजाक चाबगी चांग वाली कानादबा अजोय अपा हेंजिन चाबसिंग मरम ओरगा ब्लड शुगर की लेवल सु चाउना अहोंगबा थोगलहली ख्वाइदगी खुदोंग थिनिंगाई ओरिबदी लिपिड प्रोफाइल इदा यावबा फैट की सरुक हेंगलकपगी मतंगदनी यूरोप अमसुंग न्यूजीलैंड लेबा नुपी चनी यांखैगी मवोंग मतौ कुमनि यंगसिलबा मतुंगदा रिसर्च ना वाफम असि खंगबा ngamlakpani masagi chahi 19 dagina 95 फावगी मनुंगदा लेबी नुपी सिंग अदु स्टडी हौद्रिंगाइदा बॉडी मास इंडेक्स BMI ओंदुना यंगलमी अदुगी सुमथक्ता ब्लड सैंपल सिंग लौबगा लोइना मियोइ सिंग अदुगी तुम्बा अमदि चाबगी मवोंग मतौ कुमना खंगदोक्लमी नुमिदांग थेंगना तुम्बा मियोइ सिंगी BMI वांखलकपगा लोइना ख्वाइ नोइबगी चांगसु हेंगलकपा थेंगनाकी Visceral fat haina khangna ba hakchang gi tongan tongan ba kya sing da yawa fat saruk hengalak ba loina na android fat ki changsu wangkalaki android fat haibasi hakchang gi mathak thang ba saruk da yawa fat ki saruk ni study gi report hai numidang thengna tum gadaba mioi singdi numit khuding gi carbohydrate ki chang ka hena chai अहिंग अथेंगबदा कार्बोहाइड्रेट फैट अमसुंग प्रोटीन की सरुक याव चिंजाक का हेन चासिनबना हक्चांग की मवोंग मतौदा अहोंग कया लाखली सर्काडियन रिदम हाइना खंगनबा हक्चांग मनुंगदा यावबा महौसागी ओइबा थवोंग अमगी मतुंग इना तुम्बा यहौबा अमसुंग चाबगी मतम नाइबा यामनमक तंगाई फदे मियोइबना चाक लांबा फाउनरकलिबा तुमनिंगलकलिबा सिना चिंगबा पुमनमक सर्काडियन रिदम ना ओहलकपनी बायोलॉजिकल क्लॉक हाइना सुखंगनाबा सर्काडियन रिदम की ओना तैनाबा मवोंगदा थबक तौदुना नुमित खुदिंगी अहिंग थेंगना तुमलबदी इंसुलिन अमसुंग ट्राइग्लिसराइड की चांग वांखलाई मदुना मरम ओइरगा टाइप 2 डायबिटीज की रिस्क हेंगलहली स्टडी असि मफम अमगी अककनबा मियोइ कांगलु खरा खदकता चथकिबा ओइबना जब चाबा वाफम खांदोकनबगीदमक पाकसना मालिंगनि मफम पुमनमक स्टडी तौबगी मथौ ताई हाइरि मखा तारकपा लोरकपदा मतम की वाफम यो हाबदगी ngakthoknanaba kanglon building by law chanhalu laingakna tumina leisinba matam natte malemda earthquake haibidi khwaidigi yamna toina thokanba lebak singi manungda Venezuela shu amani yamna shanba yamna shonba earthquake tagi hauraga yamna sathiba earthquake sing chai amagi manungda masing khangdana Venezuela dadi thoi khwaidigi nauna साथिरबा earthquake ama haiba tarabadi chaliba chai asigi June 19 da Venezuela gi northwestern ga central rom thangba sarukta telaba matam kharagi manungda yamna kanba yuha anirak haki ahanba hakiba yuha da pung taruka minute marida magnitude 7.2 haki aduga akonba second 39 leiraga magnitude 7.9 yauna haki thaudok aduda lanthom kaya mangba amasung mioi lising taraga taruka chatret asok apan nangbana natana mioi lising mangaga chamri rom siki yuha yamna toina hagan balaibak singi manungda Japan somani yuha haba haibasi Japan dadi yamna toina thokpana chahi yamna angang dagi hauraga mipum khudingma kamdongna masangak thokjagadagi amadi makhoi gi yumsa kaisa karam tawgadagi haibdu loinamak wakhal तानई अखंग अहै लेंगाक न पीब गाइडलाइन की मखादा युम सानै कनामतना हे तोंगंदे नोंगमदा सानिंगबा सानिल फंगबा नत्रगना फंगदबा युहा हाबगी थौदोक असि अदुम
ꯊꯣꯛꯄꯅꯤꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯀꯟꯅꯅꯕ ꯑꯃꯁꯨꯡ ꯂꯟ ꯊꯨꯝ ꯌꯥꯔꯤꯕ ꯃꯈꯩ ꯃꯥꯡ ꯇꯥꯛꯇꯅꯕ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯊꯝꯂꯒ ꯌꯨꯝ ꯁꯥꯍꯜꯂꯤ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯥꯔꯊꯀ꯭ꯋꯦꯛ ꯍꯥꯏꯕꯁꯤ ꯂꯣꯏꯅꯃꯛ ꯊꯣꯛꯇꯦ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯈꯔꯗꯅ ꯌꯥꯝꯅ ꯅꯦꯝꯕ ꯆꯥꯡꯗ ꯌꯨꯍꯥ ꯍꯥꯏ ꯑꯗꯨꯒ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯈꯔ ꯑꯃꯗꯅ ꯊꯕꯛ kabak sanil fangba mawongda yuha hai aduga khwaidagi kanba amasung khudongthiningai oiba yuha haganba mafam mayam ama lei madu geologist singna map ta angangba machuna line chinglaga thammi asumna angangba machu chingba haibadi earthquake thokpada khwaidagi khudongthiningai oi haiba leibak sing asida Asia gi oina Japan Philippines Indonesia Papua New Guinea Taiwan, Russia, Kazakhstan, Peninsula, New Zealand, yawi. India gi oina su Himalayan region, Northeast India amasung Andaman and Nicobar Islands sing asi angangbu machugi line konsili Manipur su seismic zone manga haibadi khwaidagi khudong thiba thokpa yaba mafam sing gi manungda Challi Indo-Myanmar plate amasung Himalayan seismic belt anigim lonnaba mafamda leibanina yuwa khwaidagi haba kanba mawongda thokpa yai kumja lising amaga chamapan kuntrang amapan gi January 15 da magnitude 4.1 yawna haki kumja lising amaga chamapan nifuga tarek ki July 18 da Imphal da epicenter oiduna magnitude 7.3 yawna yuha haki kumja lising ani taruk ki January 3 da None district da magnitude 6.7 yawna yuha haki thaudok aduda mioi 13 shiki Manipur yamna toina amasung karigumba matamda yamna sathina kanba misi mina yawa yuha habagi thaudok sing thokiba ngasigi mirolna thengnarakhrabani yuha haduna yum kai mayam teknarakpa amasung misi mina yawnarakpa matamdana aikhoi yuha habada soktanaba kari thaurang lakhotkadagi haibasi wahang oina hekta hangnarai tha khara leiragadi adum kawki ningsinglingaida building bylaw kadaida chatkrabagi leingakna thawai wawoina tawgadabani micham miyamna awaba nangbani haina amuk chainarai adubu masa masagi lofam thokpa thaudang adudi loinamak kawthoknai samna hairabada mingonda taisinba chaibiba haibasi aikhoigi ithau oiraga leire tawgadaba thabaktudi kanamata tawrakte masina maram oiraga di Manipur Municipality Act 1948 and the Manipur Unified Building Bylaw ing 1919 asi karigidamakta aikhoina thabakta onthok loidoribano Building Bylaw asi Imphal Municipal Area khaknatana urban and local bodies singna konba mafamdasu notify tawraga laikhrabani kanagumba amana yum saba sage haibada taragadi mahakna sagadoriba mafam amasung mawong matau sing adu aiba amaga loinana mari leinabo authority dagi ayaba lawgadabani haibadi yum adu sabada yuha yamna kanna habasu mi sidana ba soktana bagi yumsa oibra haina haiba yengadabani maihaulang pokthokpa matamda fair tender sing changba yagadaba mawongda yum sabra haibana chingba yengdaba yade mayam adu yenglaga tungda authority na ayaba pirakpa yumdu khak sagadabani adubu haujik taunariba mawong matau asidi khamthengna angakpa amani aigi lam manungda saningba yum saba natragan apamba mawongda tauningba taujaba leingakta hangbagi kari kanaba leibagi haibasi mioi ayamana khali tauningba taujabatan leingakta hangbagi kari kanaba leibagi haibasi mioi ayamana khali masamaki apambadu thungnanabagi damakta amasung magi leijariba senfam khara khaktuna konajabani haiduna matik chaba yot hablibra yot hapagi mawongna karmaina karam tauribagi seasonariba material sing aduna quality leiribra haibadu amatta yengnade masamangna sinmi singna haiba adukhak illaga yum saba chatnai Manipurda akanba yuha matam amada hekta harakpa yai yuha habada misi hande haiba khudingmangna khangnare aikhoina sel yamna changna sariba yum amasung leiraga sizinariba potlam sing aduna aikhoibu
sihangadawribani haibasi thawainade awa ana taraklaba matamda hanagi mawongda amuk handoknabasu yaba nattabanina hek yariba makai jection yum sahuba natragana semjin hawba tangai fade mutang asida panjani wafamde yuwa habana mi sihanba natte aikoina sel changna sajariba yum kai mayam asi ningkhairaktuna nanbada sinaribani maram aduna laingak na semkiba building by law adu manipur gumba lebak tadi tangai fadana indaba yadi maduna aikoigi thawai kangadawribani hiram asida manipur laingak na tumina lehaning di haijaningi masini numidang wairam da phone pau se singdagi loktok jaba maroiba pau tabiriba amadi midyeng tabiriba singbu nirmala thangjamna amuka hana khurumjari Lengsin biro Ningthem Eye Care Saisakbi Baby Chanchalgi Thongal Makta da leijare ngasi maklapiu tanabiu unabiu Ningthem Eye Care Mafam asida tonga kudong chaba kaya marum pijari Mafam asida free eye check-up tawbagi amadi frame amadi lens da 30% ta kudong chaba pijari Adona season hariba frame adu kariguma tha taruk phawgi manungda dekhrabadi Mafam asida free da sinjagani Ningthem Eye Care and Optical Hariba asigi tonga ba kudong chaba singdi pediatric eye care contact lens service comprehensive eye exam loinana tonga ba treatment sing tawjariba sing adudi eye allergies eye infection eye inflammation eye injuries loinana dry eye hariba sing asima pharmacy da layeng magi kudong chaba phongbigani loinana mafam asida tonga ba hausigi matamda seasonariba frame amadi lens camera phongbigani Akupa marol gida ma call to you 8787-344-541 Amukahana 8787-344-541 Ngasi magling sinbiro Ningthem Eye Care and Opticals Matam kuina nungsang haibadi piles laina asina aduna khudong chadaba kaya mayok na duna leraklaba amadi atopa layeng kaya chathaba matamda phabangamdraba natraga laina asi yengthokpagi khudong chadaba mayok na duna leraba singna madugidamukta wabirurugan sahi taragi mathakta experience leraba laina asi yengbuda miyo cha kaya phanbangam kraba mayang Imphal Bengal dagi Kabirani Phundraimeyum Jobida loinana machanupa Safik Anwar anina punna nupa amadi nupi singi tonga na layeng gi khudong chaba pijari Kabirani Phundraimeyum Jobida gi hidak ase amuktang thakpada nungsang haibadi piles pungpha phanba ngamle laina asina naduna khudong chadaba kayamarum adom mayok nabirabadi ngasi ma mayang Imphal Bengal da leriba Phundraimeyum Jobida amadi Safik Anwar ga unabi akupa marol gi dama call tobiyo 9856601688 amadi 940278327 piles naba anaba gi dama Kabirani Phundraimeyum Jobida amadi Safik Anwar Mayang Imphal Bengal Goal Diamata Senadre Mesty Logre Regulation gi matam loibane hauzik extra time half-kini wali de Ibungo larik paruro yare moi baba thangnaba tombo gi munga si halakli SIR gi enumeration form su pisan banang haudrabanina draft voter list da maming yaurakla roine ko nanga kari su khangdana hauzik su yari ne kari yari haiba oine enumeration gi phase da form pisel logdo singna form 6 me laga declaration form ga loinana pisan be yari ne aduna karam kan phawba claim amasung objection gi period manungda BLO da dum pisan be yari ne enumeration gi phase da form pisan bang amauda basing mi painingai leite ngasimak BLO ga tanabi electoral roll da ming yahona ba form 6 amadi declaration form August mari fawbagi manungda submit tobiyo paujen jariba chief electoral officer Manipur Hangdok Chere Tampasana PG Girls Hostel Porompat Ponglambi near Jennings Hospital Mairasang Leda opposite lane number 5 Yungumna nungairaba amadi security gi section thauranga loinana Tampasana PG Girls Hostel Hangdok Chere hariba hostel ase nupi masa khaktangi leinanaba hostel amani mafam asida nupi masa kunmari kunmanga rom leiba yaraba mafam mani ena khudong chaba sing breakfast lunch dinner hariba sing ase pizagani internet security gi access ki khudong chaba pizari hena haizin oraba tagat pa chana thangnaba pizari wifi free oizagani akopa marol khambini labadi
8256977285 amukana 8256977285 ngasi magtanabiu unabiu ahan malakpada khudong chaba pizagani Tampasana PG Girls Hostel Porompat Ponglambi near Jennings Hospital Admission Hangdukchari Suknatangi numit kontranigi oiba vocational training program Nachom Semba Kajenglei Semba Potli Semba Loinana Crochet bag amadi shoes making Mafamna SDS Waheng Bamlekai near Baigo Hotel Numit kontranigi oiba vocational training asida yobi ningusingna 8798-009-820 amadi 9863-392099 Loinana 8132-059-246 Hariba asida adoma call tobiraga Nacho making, Kajenglei making, Potli making Loinana crochet bag amadi shoes making asida yawbining labadi SDS Waheng Bamlekai near Baigo Hotel manakta leiriba asida laktuna unabiu amadi tanabiu Mai pangna train tawrubasing mafam asida adumak makhatana thabak tawbagi khudong chaba su pizari Adom kidney danung leibibra Adom mapal thokpada nungai taba phobibra natraga adom ka hena mapan thokpibra adu rabadi adom prostate ki khudong chadaba leibibra Masigi damak leizere nam consultants urology OPD adong gidamakta urology consultation amadi treatment gidamak loinana kidney danung leiba layeng nanabagi damak prostate care amadi general urology service gidamak leizere anoba OPD gi timing ayuk ki pung taruk tagina ayuk ki pung mapan makhai loinana nungthel gi pung mari dagina nungthel gi pung taruk ningthauka badagina thangja phawba nongmaise nungthel op leizagani masida natana nupa gi tongan tongan balaina erectile dysfunction low libido infertility tonga tonga sexual health concern gi dama special oina nupa gi health clinic hangdok cheri adongi privacy amadi confidentiality ngaksagani ngasi manglensin biu tanabiu unabiu nam consultants urology OPD chingamakha irom lerak singjamai imphal base masida natana adongi WhatsApp number 7085051135 WhatsApp number asida hi haina ibiraga thabiragadabani Nam consultant ki urology OPD Google Play Store da phangbigani natragana website www.namconsultantsurologyopd.com Anova technology ki kidney stone lokthoknanabagi therapy su leizari masigidamak tanabiu Ras Medicity loinana Nam consultant urology pisumthong Diamond TV Wahong Radio gi donors ki member natraga listeners singi 50% gi khudong chaba pizari hariba anaba sing si manungda domna yengbigataba leirabadi mangjongna na buk tobiu amadi pau pibi adongi damak OPD gi lying bagi operation gi loinana hidak langtakta tonga offer kya pizari hangdukchari Ayush Healing Point Armani Building Pakhang Lapam Pareng Kaksing Khunyai Lekai Mafam masida Ayush ki lying bagi khudong chaba phangbiragani loinana makhal khudimaki therapy tawbagi khudong chaba su phangbigani therapy makhal sing adudi homeopathic consultation yoga and naturopathic consultation Ayush medicine acupuncture massage therapy yoga therapy steam bath ultrasound therapy interferential therapy infrared therapy vibromassage back therapy weight loss therapy asina sima makhal kaya gi therapy sing phambigani loinana liver gi anaba amadi kidney da nung leiba amadi tonsillitis skin gi problem loinana nupi gi anaba sing amadi anxiety stress tumba yadaba sina singba sigi laing gi khudong chaba pizari basi khaktana tana allergic oiba gout leiba heart amadi masigi mari leinaba leina sing diabetes amadi haksang gi weight hengatpa tonga leina kaya gi maram dasu tanabibe yagani Ningtaukaban numit tagina thangja numit ki ayuk pung 8 dagina pung 2 fauba loinana nomaiju numit ayuk pung 9 dagina nungthil pung 3 faubagi Dr. Unabi bagi khudong saba phangbigan akopa marol gidama 8413935890 loinana 6009968145 Ayush Healing Point Cure with Care Armani Building Pakhang Lapam Paring Kaksing Khunyai Lekai Imoino Guest House Manipuragi Guwahati da analying singila kumatamda Apollo Hospital GNRC B Barua Cancer Institute Rahman Downtown Loinena Pratiksha Hospital gi IVF tawbiri bisingi oina khudong chaba pizari hariba hospital asida guideline tawnanabagi maitai masasu leijagani Imoino Guest House ki starting price asi rupa 738 dagi hauraga lupa 1,200 marpudra mapan phauba nomagi oina leijai
हारिबा असे नॉन एसी एसी टीवी वाईफाई सेल्फ कुकिंग पार्किंग स्पेस 24 पावर बैकअप की खुदोंग साबा पिजरी थागे लेबन प्राइस असी लिसिंग तरा मंगा दगी हौजगनी रूम की मखलसु डबल अमदी सिंगल दा ओइजगनी वॉशरूम किचन एटेच ओइजगनी एसी नॉन एसी लेजै एयरपोर्ट की लौब थिनबा अमसुंग टूरिस्ट सिंगी मैटे ड्राइवर लेजगनी अमसुंग सेल्फ ड्राइव की ओइना गाड़ी मचा अचौब वाइबगी खुदोंग साबसु लेजरी मफमना 6 माइल VIP रोड नियर मार्केट डायमंड हाउस अमना नियर प्रतीक्षा हॉस्पिटल VIP रोड बोरबारी एडवांस बुकिंग नत्रगा अकुपा मरोल खंबिनिंग सिंगना 97062137228 लोइनना 9401565694 हारिबा नंबर सिदगी अकुपा मरोल खंबिबा यागनी इमोइनु गेस्ट हाउस डायमंड हाउस सेकंड फ्लोर फ्लैट नंबर 1026 माइल VIP रोड गुवाहाटी असम मणिपुर के अहम न्यूरो पेशेंट्स के नुमिदांग वायरमगी नुक्तिगी फोंगलिबा पाउसे सिंगदगी मरुइबा पाउसिंग निर्मला थांगजमदगी मे अपना तामिनकरे थोरम लांतुक्तुना ताहंजरिबसी 90.0 वाहोंग रेडियो की लांतुकसरिबा थोरम परिंग सिंगनी हौजिक अमु लांतुकसरी एंटरटेनमेंट प्रोग्राम 7005 707808 अमुकना निंगसिंगजगे लांतुकसरिबा थोरम मसिदा कोइगी सिजनजरिबा नंबर 7005 707808 अमुकना निंगसिंगजगे 7005 707808 हारिबा नंबर असिदा कॉल तोबिदुना ngasiगी लांतुकसरिबा एंटरटेनमेंट प्रोग्राम थोरम सरुयाबियो ngasi pung 8 makai live phone in program yaminasi hayeng namu isai sanasi hayengi pung 8 makai program da isai sanasi me apuna saruyabiyo hayengi donor puksen saurba khorana ngai duna laisari लाइफ सेट लेंसिन बिरली बुसिंग मिंखर पातुक सगे सरोकाइबम बिबेम सा थागसरी सवाइजम दयानंदा थागसरी तरम सवया बिरपा लाइश्रम राधा थैंक यू रमिता सनसम एलाम बंपदमा कैशाम पुष्परानी अंजन थागसरी तरम सवया बिरपा लाइश्रम राधा वंस अगेन थैंक यू मखा तारकवा मथंग हाल लेरगा मुपाचरके दुगो फेसबुक लाइव त लेबिरि बुसिंग बॉडी मसा हुड फैट थागतचरी थरम सरुया बिरपा मखा अमा मु यौरक्रे फेसबुक से अमता यंगिगे प्रेमिता निंगथौजम थागतचरी पूर्णिमा थोकसोम थैंक यू थरम सरुया बिरपा थरम मसिगी मखा तारकपा कॉल हांगदुना थमजरी कॉल तोबियु अदोंगी अहिबु सिंग उत्पिदुना ngasiगी एंटरटेनमेंट प्रोग्राम थरम सरुया मिनसी नाउरेम इबेम हल से चौबी थागतचरी थरम सरुया बिरपा थैंक यू रोमिता सनसमी से थागतचरी थरम सरुया बिरपा थैंक यू कॉल हांगदुना थमजरी कॉल तोबियु हेलो 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 मिंग लेफम ताकपिसी मैडम तारे खांग पक्तगी मे याम नुंगाइसे मैडम लांथोकसरिबा थरम मसिदा सरुया बिरपा मैडम लौगी थब मतम लोशन बिग्रबो हाइबदी लौ लोशन बिग्रबो लौ नुमाजी नुमिता लिंजगन मैडम करी उत्पीगनी ngasi लांथोकसरिबा थरम मसिदा सा सही sakya gadra यानी यानी मैडम
ꯍꯧꯕꯤꯔꯣ ꯑꯗꯨ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯁꯛꯆꯔꯝꯒꯦ ꯎꯝ ꯍꯧꯖꯔꯒꯦ ꯎꯝ मेरा थागी सनारे मारक्सिदा sana leibang manipurgi ningon pumnama mabung maupa pumnamang Sakau jabatha sida harau minoka loina na mapam lamdam dalak jabatha mera thagi sanare marak sida angang oiringai matamda Palim panthau sanggaida angang oiringai matamda Palim panthau sanggaida nong nakhina sana jaba thaudok kaya buning singduna nong nakhina sana jaba thaudok kaya buning singduna harau minok tamjaba tha mera thagi sanare marak sida ibung ipa pumnamangna ningon oibi aikhoida ibung ipa pumnamangna ningon oibi aikhoida yaiphamangon pijari momon minokaloinana yaiphamangon pijari momon minokaloinana harau minok tamjabatha मेरा थागी सनारे मारक सीधा थाना leibang manipurgi ningon pumnama mabung maupa pumnamangna sakau jabatha sida harau minoka loina na mapam lamdam dalak jabatha mera thagi chanare marak sida chalo jarage thank you madam yam bajana sakbirakre sako wajaninga kadore da madam gi saida madam ne say kainomda hanjauge haibiu ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯃꯦꯒꯥ ꯏꯁꯩ ꯁꯛꯅꯤꯡꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯣ ꯑꯝꯇꯪ ꯌꯥꯎꯖꯅꯤꯡꯕ yausi madam hayeng ꯏꯁꯦ ꯀꯩꯅꯣ ꯇꯧꯕ ꯑꯩꯅ ꯃꯇꯣꯝꯇ ꯂꯦꯞꯇ ꯇꯨꯝ adum call try ꯅꯪꯍꯧꯗꯕ ꯍꯦꯛꯇ call try adum tausan biyo adum soidana nongma phangakani madam madam isai yam fajana salai konjen su yamna fajai isai su yam nuksibam sakbirakre thank you tharum sorry thank you thagatre Rita Hawizam Tagachuri, Tiam Bedana, Lashram Radha, thank you, Kaisham Pusparani, Rita Hawizam Barjesuri Takil Sambam, Isero Sopati Devi Adhikari Mayum, thank you, Taram Sauya Birapa, Sawaizam Dayananda, thank you, Taram Sauya Birapa, Thaibe Manamirapam, thank you, Taram Sauya Birapa Singh, Karak King a city co program se King, the way they say Shakala Doni, Anjan Tagachuri Alam Patama Tagachuri, Taram Sauya Birapa, Facebook Live Television, Lashram Taking. Body masa hood pet tagasari ID do yam nokning ye ipa Punima toksom tagasari premita ning thousam tagasari Iba igi ming kari kobige
Torbot ko yun. Atopang Bimola Devi tagatsuri tarom sauya birapa. Makatarak pa toy mangang tagatsuri tarom sauya birapa. Makatarak pa matangi caller lokutsari kanano yaminasi. Hello. Hello. Ming phone takpi yung madam. Good evening, Sir Olen. Sir, niya siya na 그 프로그램 꼭대기로 이행업들에 보고 새 칼매 프로그램은 새 당나비로 시고 saklat ni. Dialog ula siya ay. 칼락가다원에 봐. Ado madam ay si but ka wari sana 다이노비 lay. 하이티에 But ka wari sana lay minga lay fang matang tayo yung. 이런 스파이 원은 가이드기 하이번 프롬란. Ado may hayradi pa na. Ado hayrak tradi ay di som da warin mang mapa mi barbecue tabom yam lan daw lay. Ano ki hay tari ni ming ano tradi. Ay kayo tamdaro ita. Pangki de ki re hojik ti madam. Ado na ne tamnarak taw da mal lay re do ni. Kita kisala di sa uleng bata dum mandan. Chunki ekirun. Ado Ay madam di kigande. kariyut pi gani sige lantok sari batarom masida. Ay dialogue ti haitre ko isay mati amtang talage. Pani hobby na si. Ako'y jam sarani na sagpig di isay ni. Lamlanda ukiba, oh lamlanda nangbu, miya maraksida yaubara, oh miya maraksida lotpara, mai jarak pakuireda, min jarak pakuireda. Yang jarak pakuireda, ngai jarak pakuireda. Mapam sida udere, mapam sida layram dere, mapam sida layram dere, mapam sida udere, mamlanda mukiba, oh lamlanda nangbu. Miya maraksida yaubara, miya maraksida yaubara. Basantagi matamda lakani hairami, miyaktin makodinda yaurakani hairami. Basantagi matamda lakani hairami, miyaktin bakodinda layramgani hairami. Nasat utpiro, nasat takpiro, nasat utpiro, nasat takpiro. Manglanda ukiba, oh lamlan ba nangbu, miya maraksida yaubara, miya maraksida yaubara. Carolini engaji dis daloy lagi. Sarju ko bo Chaye, olini ju ko ba. Boy jadi fadana iral lagi bane ba. Kangonga hongna phone ju sum ot pa juda phangjan gi bida. Mati amdang sindang kudon tamjara gala sindara sa. Yalo nungay je madam lantok sari batarom masida saru ya birapam. Thank you. Yang pazana sakpira kare. Isay nga sige caller ahan ba ni suba pazabazana sakpire. Tagat sari toy mangang premita ning tawsam imo mangang piya mangang kulpu ang pam kwarok. Tagat sari tarom saru ya birapa. Thank you. YouTube live tala video busing anjan Rita hobisam oinam premi lata iba maleko yam lui samjan nagre pawong zen to kuma tagasari tiam bedana tagasari taram sawi abirapa Robindro Koirom. Thank you ibe ama guru mayum tagasari taram sawi abirapa makatarak po matagi kola lokot sage. Hello. Hello sir, good evening. Good evening oza taram nok streaming live from tapisi. Sari erpu bisna hadiki komdon samule laton. Yam na nungay je oza lantok sari batarom masida saru ya birapa. Oza ga low ubi bra low lotion bi kra bra husik sibo. Sar low ke lasin jadri khara kanna hona dari.
ꯑꯗꯣ ꯑꯣꯖꯥ ꯍꯣꯏꯁꯦ ꯀꯩꯅꯣꯗ ꯊꯥꯒꯠ ꯋꯥꯍꯩ ꯑꯃꯗꯤ ꯍꯥꯏꯕꯤꯕ ꯐꯕꯅꯤ ꯍꯦꯟꯗꯤ ꯂꯥꯏꯁ꯭ꯔꯝꯗ ꯍꯦꯟꯗꯤ ꯂꯥꯏꯁ꯭ꯔꯝꯗ ꯅꯣꯡ ꯀꯧꯔꯝꯗꯅ ꯂꯥꯛꯏꯅꯤ ꯅꯣꯡꯁꯦ ꯂꯦꯞꯇꯅ ꯆꯨꯔꯛꯈ꯭ꯔꯤꯅꯤ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯣꯖꯥ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯅꯍꯥꯟꯅ ꯑꯣꯖꯥ ꯀꯔꯤ ꯎꯠꯄꯤꯒꯅꯤ ꯆꯨꯍꯟꯈꯤꯕꯗꯣ ꯀꯔꯤ ꯎꯠꯄꯤꯒꯅꯤ ꯑꯣꯖꯥ ꯁꯥꯔꯩꯁꯦ ꯑꯗꯨꯝ ꯍꯩꯕ ꯍꯩꯇꯕ ꯏꯁꯩ ꯃꯇꯦꯛ ꯑꯃꯇ ꯑꯗꯨꯝ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯈꯨꯗꯣꯜ ꯇꯝꯕꯤꯁꯤ ꯑꯣꯖꯥ ꯑꯩꯒꯤ ꯏꯁꯩꯁꯦ ꯑꯣꯖꯥ ꯕꯤ ꯀꯨꯟꯖꯕꯤꯍꯥꯔꯤꯒꯤ ꯈꯔꯃꯅ ꯁꯛꯄꯤꯕ ꯃꯇꯝ ꯏꯁꯩ ꯑꯣꯏꯅ ꯅꯪꯕꯨ ꯀꯥꯎꯔꯣ ꯍꯥꯏꯔꯕꯗꯤ ꯍꯥꯏꯅ ꯁꯩꯍꯧꯕ ꯏꯁꯩꯅꯤ ꯑꯁꯣꯏ ꯑꯉꯥꯝ ꯈꯖꯤꯛ ꯌꯥꯎꯔꯕꯁꯨ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯒꯅꯤ ꯍꯧꯖꯔꯒꯦ ꯁꯥꯔ ꯍꯧꯕꯤꯔꯁꯤ ꯅꯪꯕꯨ ꯀꯥꯎꯔꯣ ꯍꯥꯏꯔꯕꯗꯤ ꯊꯃꯣꯏ ꯅꯤꯡꯉꯥꯏꯁꯦ ꯊꯦꯝꯂꯝꯃꯨ ꯑꯩꯕꯨ ꯊꯥꯗꯣꯛꯀꯦ ꯈꯜꯂꯒꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯦ ꯈꯥꯝꯂꯝꯃꯨ ꯅꯪꯕꯨ ꯀꯥꯎꯔꯣ ꯍꯥꯏꯔꯕꯗꯤ ꯊꯃꯣꯏ ꯅꯤꯡꯉꯥꯏꯁꯦ ꯊꯦꯝꯂꯝꯃꯨ ꯑꯩꯕꯨ ꯊꯥꯗꯣꯛꯀꯦ ꯈꯜꯂꯒꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯦ ꯈꯥꯝꯂꯝꯃꯨ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯦ ꯈꯥꯝꯂꯝꯃꯨ ꯑꯩꯅ ꯂꯥꯜꯂꯤ ꯍꯥꯏꯕꯒꯤ ꯏꯔꯥꯟ ꯑꯃ ꯄꯤꯔꯝꯈꯣ ꯑꯩꯅ ꯂꯥꯜꯂꯤ ꯍꯥꯏꯕꯒꯤ ꯏꯔꯥꯜ ꯑꯃ ꯄꯤꯔꯝꯈꯣ ꯏꯔꯥꯟꯗꯨꯃ ꯈꯪꯖꯔꯒ ꯃꯩꯆꯥꯛꯁꯤꯃ ꯈꯥꯡꯍꯧꯒꯦ ꯏꯔꯥꯟꯗꯨꯃ ꯈꯪꯖꯔꯒ ꯃꯩꯆꯥꯛꯁꯤꯃ ꯈꯥꯡꯍꯧꯒꯦ ꯑꯩꯕꯨ ꯊꯥꯗꯣꯛꯀꯦ ꯈꯜꯂꯒꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯦ ꯈꯥꯝꯂꯝꯃꯨ ꯅꯪꯕꯨ ꯀꯥꯎꯔꯣ ꯍꯥꯏꯔꯕꯗꯤ ꯊꯃꯣꯏ ꯅꯤꯡꯉꯥꯏꯁꯦ ꯊꯦꯝꯂꯝꯃꯨ ꯑꯩꯕꯨ ꯊꯥꯗꯣꯛꯀꯦ ꯈꯜꯂꯒꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯦ ꯈꯥꯝꯂꯝꯃꯨ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯦ ꯈꯥꯝꯂꯝꯃꯨ ꯅꯪꯒꯤ ꯊꯃꯣꯏ ꯈꯪꯗꯅ ꯊꯃꯣꯏ ꯄꯤꯔꯨꯕꯅ ꯂꯥꯜꯂꯕꯗꯤ ꯍꯣ ꯅꯪꯒꯤ ꯊꯃꯣꯏ ꯈꯪꯗꯅ ꯊꯃꯣꯏ ꯄꯤꯔꯨꯕꯅ ꯂꯥꯜꯂꯕꯗꯤ ꯂꯝꯍꯦꯟꯕ ꯊꯃꯣꯏꯁꯦ ꯋꯥꯔꯛꯂꯝꯃꯨ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯍꯜꯂꯝꯃꯨ ꯂꯝꯍꯦꯟꯕ ꯊꯃꯣꯏꯁꯦ ꯋꯥꯔꯛꯂꯝꯃꯨ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯍꯜꯂꯝꯃꯨ ꯍꯣ ꯂꯝꯍꯦꯟꯕ ꯊꯃꯣꯏꯁꯦ ꯋꯥꯔꯛꯂꯝꯃꯨ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯍꯜꯂꯝꯃꯨ ꯑꯩꯕꯨ ꯊꯥꯗꯣꯛꯀꯦ ꯈꯜꯂꯒꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯦ ꯈꯥꯝꯂꯝꯃꯨ ꯅꯪꯕꯨ ꯀꯥꯎꯔꯣ ꯍꯥꯏꯔꯕꯗꯤ ꯊꯃꯣꯏ ꯅꯤꯡꯉꯥꯏꯁꯦ ꯊꯦꯝꯂꯝꯃꯨ ꯑꯩꯕꯨ ꯊꯥꯗꯣꯛꯀꯦ ꯈꯜꯂꯒꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯦ ꯈꯥꯝꯂꯝꯃꯨ ꯅꯪꯕꯨ ꯀꯥꯎꯔꯣ ꯍꯥꯏꯔꯕꯗꯤ ꯊꯃꯣꯏ ꯅꯤꯡꯉꯥꯏꯁꯦ ꯊꯦꯝꯂꯝꯃꯨ ꯑꯩꯕꯨ ꯊꯥꯗꯣꯛꯀꯦ ꯈꯜꯂꯒꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯦ ꯈꯥꯝꯂꯝꯃꯨ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯦ ꯈꯥꯝꯂꯝꯃꯨ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯦ ꯈꯥꯝꯂꯝꯃꯨ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯦ ꯈꯥꯝꯂꯝꯃꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯥꯔ ꯊꯦꯡꯛ ꯌꯨ ꯑꯣꯖꯥ ꯌꯥꯝ ꯐꯖꯅ ꯈꯨꯗꯣꯜ ꯇꯝꯕꯤꯔꯛꯈ꯭ꯔꯦ ꯑꯣꯖꯥꯒꯤ ꯏꯁꯩ ꯌꯥꯝ ꯐꯖꯩ ꯁꯥꯔꯕꯨꯗꯤ ꯊꯥꯒꯠꯆꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯑꯗꯨꯃꯛ ꯂꯥꯟꯊꯣꯛꯆꯔꯤꯕ ꯊꯧꯔꯝ ꯄꯔꯦꯡꯁꯤꯡꯗ ꯁꯔꯨꯛ ꯌꯥꯕꯤꯗꯨꯅ ꯊꯧꯔꯝ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯃꯊꯪꯒꯤ ꯀꯣꯂꯔ ꯂꯧꯈꯠꯆꯔꯛꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯉꯁꯤꯗꯤ ꯑꯍꯨꯝꯂꯛ ꯁꯨꯈ꯭ꯔꯦ ꯏꯁꯩ ꯁꯛꯂꯛꯄ ꯑꯗꯨ ꯂꯣꯏ ꯐꯖꯩ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯐꯖꯩꯀꯣ ꯃꯌꯥꯝ ꯐꯖꯗꯦꯒ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯐꯖꯩ ꯃꯔꯝ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯄ ꯃꯊꯪꯒꯤ ꯀꯣꯂꯔ ꯂꯧꯈꯠꯆꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯏꯆꯥ ꯑꯣꯂꯦꯜ ꯑꯩ ꯐꯣꯟ ꯇꯧꯖꯔꯛꯏꯁꯦ ꯋꯥꯡꯈꯩ ꯇꯦꯛꯄꯣꯛꯀꯤ ꯃꯄꯥꯟꯗꯒꯤ ꯕꯤꯌꯥꯏꯃ ꯉꯁꯤꯗꯤ ꯉꯟꯅ ꯐꯣꯟ ꯇꯧꯖꯔꯦ ꯑꯊꯦꯡꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯅꯠꯇꯕꯅꯤꯅ ꯉꯟꯅ ꯊꯝꯃꯕꯅꯤꯅ ꯏꯃꯥꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯗꯕ ꯀꯨꯏꯔꯦ ꯍꯣꯏ ꯍꯣꯏ ꯏꯃꯥ ꯀꯔꯤ ꯈꯨꯗꯣꯜ ꯇꯝꯕꯤꯒꯅꯤ ꯑꯣ ꯅꯥꯎꯕꯣꯏꯒꯤ ꯏꯁꯩ ꯑꯃꯇ ꯁꯛꯆꯒꯦꯀꯣ ꯁꯣꯏ ꯈꯤꯗꯥꯡꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ ꯃꯤꯠꯇ ꯊꯝꯕꯤꯔꯣ ꯍꯧꯖꯔꯒꯦ ꯍꯧꯕꯤꯔꯁꯤ ꯃꯤꯒꯤ ꯃꯆꯥ ꯅꯨꯡꯁꯤꯕꯤꯌꯨ ꯅꯨꯡꯁꯤꯕꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯕꯤꯔꯣ
Tiếng nát tập nát thang lý bạc không tháng na nung si mai cây pang la si bal thung tâm na chala si Migi macha nung si bi o nung si bi lạc sa sa no lạc ninh ba Ing ating kang kaya so Ade ba ni pung nama Nung si bagi mapamda Lạc sa sa no lạc ninh ba Ing ating kang kaya so Ade ba ni pung nama Nung si bagi mapamda Migi macha nung si bi o nung si bi Sing na pa day tha tuk lo Nung ai mang lan mang li ngay da Ai kinak da lay đi ngay Tiếng tha hay lời cây đầu nung Sing na pa day tha tuk lo Nung ai mang lan mang li ngay Ai kinak da lay đi ngay Tiếng tha hay lời cây đầu nung Liệp li bước không thâm ni Lén lơ rồi đỡ ốp ba ni Nán ninh tâm na lép biu Uri oi na yết chage Migi macha nung si bi o nung si bi Cha ole chua ga loi kai ge da ima Thaba am tawram bane ba kwa ngok na phone je phang do ki ba Ta bi bi api ge ni ko Yam bajana sapira kare. Oh isa Khangok da phone phang gi ba de do Chara tran ta ga de Thank you. Thagachari. Ravindra Khoiram Thagachari Taram Sarya Birapa Konjambam Singlen. Thank you. Taram Sarya Birapa Osa Konjabiari Laishram Premita Huidrom Ibe Mathoksom Pamung Zainta Kumar Thagachari Taram Sarya Birapa Rita Hobizam. Thank you. Kara lang ba isay kara nungsi ba isay masang kadore. Zero Sot Pati Debi Atikari Mayum Thagachari Zero Mita Sanasam Sanabam Mala Thagachari Nirodalo Tumbam Thagachari Taram Sarya Birapa. Thank you. Facebook Live Talabiri Basing Ming Patok Sari. Hi Facebook si mi lang tri ko kai sa nagre. Kau mi Purnima Susila Okram. Thank you. Pia Mangang Laisna Sanu Sanasam Thagachari Taram Sarya Birapa Isal. Thank you. Buri masa hood pet ay zine magi ID se pa am nungay ID. Hello. Hello. Ming le from tak pi you. Airport top tagi Kerala ko sir. Yaw na nungay zay lantok sa riba toram masida Sarya Birapa. Madam law ubi bro law ising lotion bi krabo. Law lo jare sir. Ngasi hulle. Pau sama thok boy da sunu. Sir dagi thoko ngam jarage. Kari urpi gani madam. Isai sir ahai ba marak sida hai tabako jo kara sakpa yawge yamna de haite. Hobi rasi madam. Theng lahin matam sida tam la tam pau lam dam da Tiếng tha nôi na tari ba se ôi ri da ra ne tay gi mai tay lay sa do Theng lahin matam sida tam la tam pau lam dam da Tiếng thơ nỗi na tari bơ se ôi đi da ra ne tay gi mai tay lay sa do Tiếng mai khô na con thang ye re
ꯃꯤꯅꯣꯡꯃꯩꯁꯥ ꯐꯥꯎꯅ ꯂꯥꯛꯂꯦ ꯇꯝꯒꯤ ꯆꯟ ꯃꯩꯇꯩ ꯆꯅꯨꯔꯥ ꯇꯝꯒꯤ ꯆꯟ ꯃꯩꯇꯩ ꯆꯅꯨꯔꯥ ꯂꯥꯛꯁꯤ ꯀꯗꯥꯏ ꯌꯧꯉꯝꯗꯔꯦ ꯍꯤꯡꯂ ꯃꯇꯝꯁꯤꯗ ꯇꯝꯂ ꯇꯝꯗ ꯇꯥꯁꯤ ꯅꯪ ꯁꯛꯆꯔꯒ ꯊꯣꯛꯆꯔꯒ ꯌꯥꯝꯅꯁꯨ ꯍꯩꯖꯗꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯏꯁꯩ ꯑꯃ ꯈꯨꯗꯣꯜ ꯇꯝꯕꯤꯔꯦ ꯃꯦꯗꯥꯝ ꯊꯥꯒꯠꯆꯔꯤ ꯂꯥꯟꯊꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯇꯅ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯔꯝꯕ ꯊꯦꯡꯛ ꯌꯨ ꯅꯣꯡꯃ ꯑꯍꯤꯡ ꯑꯃ ꯇꯧꯔꯒ ꯁꯥꯔꯅ ꯇꯨꯝꯃꯒ ꯇꯧꯔꯦꯅ ꯃꯨꯊꯠꯈꯤꯕꯗꯣ ꯁꯥꯔ ꯑꯩꯅꯦ ꯑꯣ ꯍꯧꯖꯤꯛꯇꯤ ꯇꯨꯝꯕꯒ ꯇꯨꯝꯈꯤꯗ꯭ꯔꯦ ꯇꯨꯝꯕꯒ ꯇꯧꯔꯛꯄ ꯅꯠꯇꯤꯌꯦ ꯐꯤ ꯁꯥꯕ ꯂꯣꯏꯔꯒ ꯆꯪꯉꯛꯄꯅꯤ ꯑꯗꯣ ꯁꯥꯔ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯉꯥꯡꯅꯕꯅꯤꯅ ꯏꯀꯥꯏꯕꯤꯗꯦꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯦꯗꯥꯝ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯇꯅ ꯊꯧꯔꯝ ꯃꯄꯨꯡ ꯐꯥꯍꯟꯕꯤꯔꯝꯕ ꯊꯦꯡꯛ ꯌꯨ ꯁꯥꯔ ꯄꯨꯁꯄꯥꯗꯨꯕꯨ ꯈꯔ ꯐꯠꯇ꯭ꯔꯤꯕ ꯁꯥꯔ ꯈꯔ ꯐꯒꯠꯂꯛꯑꯦ ꯃꯁꯥꯁꯦ ꯏꯁꯇꯥꯞ ꯑꯃ ꯋꯥꯠꯄꯁꯦ ꯀꯩꯅꯣꯝꯃ ꯏꯋꯥꯠ ꯋꯥꯠꯄꯗꯧ ꯇꯧꯋꯦ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯃꯦꯗꯥꯝ ꯑꯃ ꯍꯦꯛ ꯋꯥꯠꯂꯛꯄꯗ ꯅꯨꯡꯉꯥꯏꯇꯦ ꯀꯩꯅꯣꯝꯅꯤ ꯍꯣꯏ ꯍꯣꯏ ꯊꯝꯖꯒꯦ ꯁꯥꯔ ꯑꯃꯗ ꯀꯣꯜ ꯄꯤꯖꯒꯦ ꯐꯅꯤ ꯐꯅꯤ ꯃꯦꯗꯥꯝ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔ ꯂꯧꯈꯠꯆꯔꯛꯀꯦ ꯑꯟꯖꯟ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯐꯦꯁꯕꯨꯛ ꯂꯥꯏꯚꯇ ꯃꯤ ꯈꯔ ꯃꯥꯡꯉꯤ ꯃꯤ ꯊꯤꯕ ꯍꯧꯔꯛꯑꯒꯦ ꯑꯩꯒꯤ ꯃꯟꯗꯤꯂꯥ ꯄꯥꯏꯔꯛꯑꯒ ꯀꯣ ꯃꯟꯗꯤꯂꯥ ꯀꯤꯅꯤꯡꯒꯤ ꯅꯤꯡꯈꯤꯡꯉꯛꯀꯗꯣꯏꯅꯦ ꯍꯜꯂꯣ 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 ꯃꯤꯡ ꯂꯩꯐꯝ ꯇꯥꯛꯄꯤꯌꯨ ꯑꯪꯖꯥꯗꯒꯤ ꯐꯤꯌꯥꯝ ꯕꯦꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯃꯦꯗꯥꯝ ꯉꯁꯤꯒꯤ ꯂꯥꯟꯊꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯃꯦꯗꯥꯝ ꯂꯧ ꯂꯣꯏꯁꯤꯟꯕꯤꯈ꯭ꯔꯕ ꯍꯧꯖꯤꯛꯁꯤꯕꯣ ꯂꯧ ꯑꯃꯗꯤ ꯍꯨꯟꯈ꯭ꯔꯦ ꯑꯗꯨꯒ ꯏꯁꯤꯡ ꯆꯥꯎꯁꯟꯈ꯭ꯔꯦ ꯃꯦꯗꯥꯝ ꯆꯍꯤ ꯀꯌꯥ ꯁꯨꯕꯤꯔꯒꯦ ꯆꯍꯤ ꯅꯤꯐꯨ ꯃꯉꯥ ꯇꯔꯨꯛ ꯁꯨꯃꯥꯏꯅ ꯁꯨꯔꯦ ꯅꯤꯐꯨꯒ ꯇꯔꯥꯒ ꯇꯔꯨꯛ ꯅꯤꯐꯨ ꯃꯉꯥ ꯇꯔꯨꯛ ꯏꯍꯦ ꯑꯩꯗꯤ ꯅꯤꯐꯨꯒ ꯇꯔꯥꯒ ꯇꯔꯨꯛ ꯍꯥꯏ ꯃꯥꯜꯂꯨꯔꯤꯅꯦ ꯀꯔꯤ ꯎꯠꯄꯤꯒꯅꯤ ꯃꯦꯗꯥꯝ ꯏꯁꯩꯗꯤ ꯍꯩꯇꯦꯕꯀꯣ ꯁꯛꯇꯤ ꯌꯥꯝ ꯁꯛꯅꯤꯡꯕ ꯏꯁꯩ ꯁꯛꯅꯤꯡꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯒꯗꯤ ꯌꯥꯎꯅꯤꯡꯕ ꯑꯗꯣ ꯁꯛꯄꯗꯤ ꯍꯩꯇꯦꯕ ꯌꯥꯝ ꯁꯨꯝ ꯇꯧꯕꯗ ꯌꯥꯎꯅꯤꯡꯕꯗꯤ ꯌꯥꯎꯕꯅꯤ ꯑꯍꯩꯕ ꯑꯃꯨꯛ ꯌꯥꯎꯗꯦ ꯃꯦꯗꯥꯝ ꯁꯨꯝ ꯁꯛꯅꯔꯛꯏꯕ ꯑꯗꯨꯅꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯪꯊꯥꯗ ꯊꯥꯒꯠꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯪꯐꯗ ꯐꯖꯅ ꯂꯣꯏꯔꯦꯗ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯍꯧꯕꯤꯔꯣ ꯃꯦꯗꯥꯝ ꯇꯥꯔꯁꯤ ꯃꯦꯗꯥꯝꯒꯤ ꯏꯁꯩ ꯃꯇꯧ ꯇꯝꯃꯤ ꯁꯦꯝꯕ ꯁꯛꯆꯔꯛꯑꯒꯦꯀꯣ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯍꯤꯡꯂꯤꯕꯅꯤ ꯑꯩꯒꯤ ꯆꯝꯂꯕ ꯃꯄꯣꯛꯁꯤꯅ ꯀꯔꯝꯅ ꯍꯦꯛꯇ ꯊꯋꯥꯏꯅ ꯂꯩꯔꯤꯉꯩ ꯀꯥꯎꯔꯁꯤꯒꯦ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯍꯤꯡꯂꯤꯕꯅꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯍꯤꯡꯂꯤꯕꯅꯤ ꯑꯩꯒꯤ ꯆꯝꯂꯕꯤ ꯃꯄꯣꯛꯁꯤꯅ ꯈꯪꯕꯤꯗꯦ ꯑꯋꯥꯕ ꯈꯨꯡꯒꯪꯒꯤ ꯂꯩꯔꯥꯡ ꯑꯃꯒꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯍꯤꯡꯂꯤꯕꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯒꯤ ꯀꯥꯡꯁꯤ ꯈꯣꯟꯖꯦꯜꯅ ꯀꯧꯔꯤꯕꯣꯏ ꯅꯤꯡꯏ ꯅꯪꯅ ꯑꯩꯕꯨ ꯄꯥꯏꯔꯛꯈꯤ ꯁꯦꯛꯂꯥ ꯁꯪꯒꯨ ꯅꯄꯥꯎ ꯇꯥꯔꯅꯤ ꯈꯣꯏꯔꯥꯡꯏ ꯅꯄꯥꯎ ꯇꯥꯔꯅꯤ ꯈꯣꯏꯔꯥꯡꯏ ꯆꯤꯡꯌꯥ ꯇꯝꯌꯥ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯃꯈꯣꯏ ꯂꯣꯏꯅ ꯑꯩꯕꯨ ꯋꯥꯔꯧꯏ ꯅꯪꯕꯨ ꯀꯩꯗꯅꯣ ꯇꯠꯇꯅ ꯍꯪꯂꯤ ꯅꯪꯕꯨ ꯀꯩꯗꯅꯣ ꯇꯠꯇꯅ ꯍꯪꯂꯤ ꯑꯃꯨꯛꯇꯪ ꯊꯦꯝꯕꯤꯔꯝꯃꯨ ꯊꯦꯝꯕꯤꯔꯝꯃꯨ ꯂꯝꯒꯤ ꯁꯦꯛꯂꯥ ꯊꯦꯝꯕꯤꯔꯝꯃꯨ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯍꯤꯡꯂꯤꯕꯅꯤ ꯑꯩꯒꯤ ꯆꯝꯂꯕ ꯊꯃꯣꯏꯁꯤꯅ ꯀꯔꯝꯅ ꯍꯦꯛꯇ ꯊꯋꯥꯏꯅ ꯂꯩꯔꯤꯉꯩ ꯀꯥꯎꯔꯁꯤꯒꯦ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯍꯤꯡꯂꯤꯕꯅꯤ
ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯈꯥ ꯍꯩꯇ꯭ꯔꯦ ꯌꯥꯝ ꯐꯖꯅ ꯈꯨꯗꯣꯜ ꯇꯝꯕꯤꯔꯛꯈ꯭ꯔꯦ ꯃꯇꯦꯛ ꯑꯃ ꯁꯛꯄꯤꯔꯛꯄꯗ ꯑꯣꯟꯊꯣꯛꯅ ꯐꯖꯅ ꯁꯛꯄꯤꯔꯦ ꯊꯥꯒꯠꯆꯔꯤ ꯃꯦꯗꯝ ꯂꯥꯟꯊꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯊꯦꯡꯛ ꯌꯨ ꯁꯥꯕꯨ ꯊꯥꯒꯠꯆꯔꯤ ꯊꯝꯖꯔꯦ ꯏꯁꯩ ꯌꯥꯝ ꯐꯖꯅ ꯁꯛꯅꯔꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯄꯥꯛꯄꯤ ꯊꯧꯅꯥꯎꯖꯝ ꯔꯣꯕꯤꯟꯗ꯭ꯔꯣ ꯈꯣꯏꯔꯣꯝ ꯔꯤꯇꯥ ꯍꯣꯕꯤꯖꯝ ꯏꯆꯦ ꯂꯣꯂꯤ ꯃꯥꯏꯕꯝ ꯔꯅꯕꯤꯔ ꯋꯥꯡꯈꯦꯝ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯊꯦꯡꯛ ꯌꯨ ꯑꯃꯗꯤ ꯐꯦꯁꯕꯨꯛ ꯂꯥꯏꯚꯇ ꯂꯩꯕꯤꯔꯤꯕ ꯄꯨꯔꯅꯤꯃꯥ ꯊꯣꯛꯁꯣꯝ ꯊꯦꯡꯛ ꯌꯨ ꯕꯣꯔꯤ ꯃꯆꯥ ꯊꯥꯒꯠꯆꯔꯤ ꯑꯇꯣꯞꯄꯝ ꯕꯤꯃꯣꯂꯥ ꯁꯣꯔꯣ ꯗꯦꯕꯤ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯊꯦꯡꯛ ꯌꯨ ꯍꯜꯂꯣ ꯍꯜꯂꯣ ꯃꯤꯡ ꯂꯩꯐꯝ ꯇꯥꯛꯄꯤꯌꯨ ꯅꯀꯣꯛ ꯂꯩꯔꯝꯗꯒꯤ ꯏꯃꯥ ꯖꯥꯃꯤꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯂꯥꯟꯊꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯃꯆꯥ ꯏꯁꯤꯡ ꯎꯅꯕꯤꯔꯕꯣ ꯉꯁꯤꯗꯤ ꯏꯟꯖꯥꯡ ꯃꯊꯦꯜ ꯌꯥꯝꯒ꯭ꯔꯖꯥꯠꯅꯤꯗ ꯆꯥꯕꯤꯔꯕꯣ ꯆꯥꯔꯦ ꯍꯥꯏ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯔꯤꯅꯣ ꯏꯃꯥ ngasi di sawi ama thongi kangau am yawi bora am yawi adai kage bom am tu yawi ngakung yawi stop ima stop chak lam ge tawi ai makar yurpi gani ngasi gilan tok sori bathoram masida ima de sai sapa hai chagna sum lai dore amra hai bra hai tabra am sang sum ngangake sakto ko dawni amu mara marak ta koi ma adane sum hai te na sak tabra sum hai tabra yen jala chumme ma hobiroi mai sai tarsi thapad kaura ganu laingam dari miram sida thapad kaura ganu laingam dari miram sida thola bilaina gumbi waraganu lagle ai athapad kaura ganu laingam dari miram sida pairak lora aibu sakhap toy basila oina pairak lora aibu sakhap toy basila oina loibi sing lona na lai sin khong ni na na hawai aina lag lagi hawai oi binan na sa athapad kaura ganu laingam dari miram sida ngairi bara aibu mamla lai sinong pairaka nadum libara napangkana yaudana mikumata ngairam ko hawai oi binaku athapad kaura ganu laingam dari miram sida loirage saibu yam lap na leiba ma ko bo male sei se nungsi ai tari sei se athapad leigi ba ma ko ro pai sei ni ma ja haite mina haite ke kadau jai salai no ha dai ma ju ngati de ta thak ko ge na sam nate ima ne sei sakbada kanana no haite hai do na chai te hona jage ima na hujik salai bi sei do yam phajagra jani yam hai ma ko hoi isa na thagat pira loira da mayam na thagat ju athapad kaura ganu laingam dare daimanda thola bilaina gumbi waraganu lagle olel makadi padre ima thank you ima thamage ko phani ma ram thiam thagachuri robindro khoiro ranabir wangkem ima bimola konsam thagachuri taram sauya birappa thank you yungkai bam helen thagachuri taram sauya birappa siro sopati devi atikari mayum thank you taram sauya birappa
Bori masa naina kabrambam tagachari taram sawi abirapa laisram taking thank you Purnima Toksom thank you taram sawi abirapa sing Pia mangang tagachari hello Hello Ming lefam takpiu Mutum pibongdagi Purnima Toksom ne sir Yana nungai je madam la toksari taram masila sawi abirapa Madam sai singuna birabo Sare sir Kari maten sabirage madam Sauri oina thonge ngasi Ngasi se sauri gi de tabibira madam Ngahan sunong madi sauri ga hairak tana sauri pambi yanning akpani ne ise Adubu yandi yanning de sauri thongu se haudi hawi Hawne sir Madam de sai kya subirage 39 musure sir Okay da madam kari yutpi ga ninga sige lantok sari bathoram masida Aidi Pilam isaigumbaga imbaje sakpaje full oina phadebako aduna aigi isaido sum sakke na thorokmase Kisu kaide madam hobirasi Haurage ko sa Khongleranu khangle kokil Aina mai sa lang hal lenu tabade thamoi se kai khi daure khongleranu khangle kokil khongleranu khangle kokil kayana mai sa lang lenu tabade thamoi se kai khi daure khongleranu khangle kokil nangdi miraba khonje na kauri boini Changge boshina wajabiran habu thoina wahlanu tabade thamoi se kai khi daure khongleranu khangle kokil Madam gi say sidi lohong ningak pagi say ni sidi Thamoy guys sahi se khangnong nau thorak poi ningi madam Mandiri mayai da phamba dungai re ne sida phammis Yamna nungai se madam Yam pakhale sa Wakhal nok thon birambagi damakta thagachari Thank you sir Thank you thagachari madam thanjarage sir Mayam tari basing su wakhal se nau thom dong mangre dai sai se lohong phan da phamba kaina oi basing na makokta arumba poloi arumba do session na aigi nuksi bagi manakta sattora bane na awaba puna makau thokta na phammi ba kaina oira kharabi sing busu isai ase nuksiram dong mali adubu hala uya roi ningsing luranu hala ke khallaba irang tho dongni hello Hello sir taram noksari mingle pham takpiu
ꯑꯟꯗ꯭ꯔꯣꯗꯒꯤ ꯃꯦꯝꯕꯅꯦ ꯀ ꯉꯥꯈ ꯃꯦꯝꯃ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯦꯗꯥꯝ ꯂꯥꯟꯊꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯃꯦꯗꯥꯝ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯁꯥꯔ ꯑꯩꯁꯤ ꯀꯩꯅꯣꯅꯦ ꯏꯔꯣꯝꯕ ꯑꯃꯒ ꯀꯥꯡꯉꯧ ꯑꯃꯒ ꯆꯥꯔꯦ ꯑꯣꯀꯦ ꯑꯗꯣ ꯃꯦꯗꯥꯝ ꯀꯔꯤ ꯌꯣꯠꯄꯤꯒꯅꯤ ꯑꯩꯁꯤ ꯏꯁꯩ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯁꯛꯂꯛꯀꯦ ꯁꯥꯔ ꯐꯥꯗꯤ ꯍꯧꯕꯤꯔꯁꯤ ꯐꯥꯗꯕ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯐꯥꯗꯤ ꯐꯥꯗꯕ ꯑꯥꯎ ꯂꯥ ꯂꯥ ꯃꯇꯦꯛ ꯂꯥ ꯈꯖꯤꯛꯈꯛ ꯐꯥꯕ ꯂꯥ ꯂꯥꯅ ꯁꯝꯃꯨ ꯍꯣꯏ ꯍꯧꯕꯤꯔꯁꯤ ꯉꯁꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯤꯕꯤ ꯅꯪꯕꯨ ꯀꯅꯥꯅꯣ ꯅꯪꯂ ꯇꯥꯏꯕꯪꯂ ꯈꯪꯗꯔꯦ ꯎꯔꯤꯕ ꯃꯇꯧꯁꯤ ꯀꯔꯤꯅꯣ ꯅꯪꯂ ꯇꯥꯏꯕꯪꯂ ꯈꯪꯗꯔꯦ ꯎꯔꯤꯕ ꯃꯇꯧꯁꯤ ꯀꯔꯤꯅꯣ ꯉꯁꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯤꯕꯤ ꯅꯪꯕꯨ ꯀꯅꯥꯅꯣ ꯁꯥꯔ ꯑꯩ ꯏꯁꯩ ꯃꯈꯥ ꯐꯥꯗꯔꯦ ꯁꯥꯔ ꯁꯝꯊꯕꯤꯔꯣ ꯍꯣꯃꯪꯂ ꯇꯥꯏꯕꯪꯂ ꯈꯪꯗꯔꯦ ꯑꯩꯁꯨ ꯐꯥꯗ꯭ꯔꯦ ꯃꯦꯗꯥꯝ ꯍꯣꯏ ꯁꯛꯇꯤ ꯌꯥꯝ ꯁꯛꯅꯤꯡꯕ ꯏꯁꯩꯁꯦ ꯐꯥꯗ꯭ꯔꯕ ꯁꯤꯁꯦ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯐꯥꯔ ꯑꯩꯗꯤ ꯇꯥꯕꯤꯅꯤꯡꯕꯒꯨꯝꯕꯗ ꯈꯜꯂꯛꯀꯦꯅ ꯇꯧꯔꯒ ꯐꯣꯟꯁꯤ ꯁꯨꯛꯐꯪ ꯐꯪꯗꯕ ꯑꯗꯨ ꯁꯨꯃꯥꯏꯅ ꯏꯁꯩꯁꯨ ꯍꯩꯇꯕꯁꯤꯗ ꯁꯨꯃꯥꯏꯅ ꯁꯛꯑꯀꯥꯟꯗꯅ ꯍꯦꯛ ꯐꯪꯈꯤꯕ ꯍꯥꯏꯇꯥꯔꯦ ꯋꯥꯟ ꯗꯦ ꯐꯪꯉꯛꯈꯤꯅꯤ ꯃꯦꯗꯥꯝ ꯍꯣꯏ ꯁꯥꯔ ꯊꯦꯡꯛ ꯌꯨ ꯅꯣꯡꯃ ꯑꯁꯤ ꯏꯁꯩꯁꯦ ꯌꯥꯝ ꯇꯥꯅꯤꯡꯉꯦ ꯑꯩ ꯈꯟꯒꯦꯅ ꯑꯗꯨꯝ ꯍꯣꯠꯆꯕꯅꯤ ꯐꯪꯗꯕ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯐꯪꯗꯣꯏꯅꯤ ꯃꯦꯗꯥꯝ ꯍꯣꯏ ꯁꯥꯔ ꯅꯣꯡꯃꯗꯨ ꯉꯥꯏꯖꯔꯒꯦ ꯐꯅꯤ ꯐꯅꯤ ꯊꯝꯖꯔꯦ ꯁꯥꯔ ꯐꯅꯤ ꯐꯅꯤ ꯃꯦꯗꯥꯝ ꯊꯦꯡꯛ ꯌꯨ ꯃꯈꯥ ꯇꯥꯔꯛꯄ ꯃꯊꯪꯒꯤ ꯀꯣꯂꯔ ꯂꯧꯈꯠꯆꯔꯛꯀꯦ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯀꯣꯃꯦꯟꯠꯁꯤꯡ ꯑꯃꯨꯛ ꯄꯥꯊꯣꯛꯆꯔꯛꯀꯦ Hello. Hello. Ming Lei from Takpisi. Imagi loudspeaker do ngak tang mutat piu. Loudspeaker ni mutat ni Matabi rabo. Hello. Tajare ma. Imagi mingal. Ni bungo si jo. Kasi mo tamandre je. Tamandre wani si jo. Kari maten sabirage ma. Tare tare. Kari maten sabirage ma. Taure do. Hello. Ni horge. Hobiro hobiro ima. Hororo. Hobiro. Hello. Shidara wakhancho hirabise Shidara wakhancho hirabise Anabise upun tairabise Magi nikanacho leije drebini ukhawa khana Yumni khanbise nusidara wakhancho irabise nusidara wakhancho irabise laknarikana ningleduna nusiba yaudana thamoinunda Laknarikana ningladuna Nungsiba yaudana thamoinunda Imagumna pangam solabise Urage thamoise ungamdare Imagumna pangam solabise Urage thamoise ungamdare Nungsidara wakhancho irabise Nungsidara wakhancho irabise Ratpadilepe layrakula
ꯃꯤꯅꯨꯡꯁꯤ ꯂꯩꯗ꯭ꯔꯕ ꯃꯥꯂꯦꯝꯁꯤꯗ ꯆꯠꯄꯗꯤ ꯂꯦꯞꯇꯦ ꯂꯩꯔꯛꯈꯨꯂ ꯃꯤꯅꯨꯡꯁꯤ ꯂꯩꯗ꯭ꯔꯕ ꯃꯥꯂꯦꯝꯁꯤꯗ ꯀꯩꯗꯕꯨ ꯂꯦꯜꯂꯤꯕ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯇꯣꯂꯦꯕꯦꯀꯣ ꯅꯪꯁꯦ ꯅꯣꯡꯗꯝꯊꯤꯗ ꯀꯩꯗꯕꯨ ꯂꯦꯜꯂꯤꯕ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯇꯣꯂꯦꯕꯦꯀꯣ ꯅꯪꯁꯦ ꯅꯣꯡꯗꯝꯊꯤꯗ ꯅꯨꯡꯁꯤꯗꯔꯥ ꯋꯥꯈꯜ ꯆꯣꯏꯔꯕꯤꯁꯦ ꯅꯨꯡꯁꯤꯗꯔꯥ ꯋꯥꯈꯜ ꯆꯣꯏꯔꯕꯤꯁꯦ ꯑꯉꯥꯎꯕꯤꯁꯦ ꯎꯐꯨꯟ ꯇꯩꯔꯕꯤꯁꯦ ꯃꯥꯒꯤꯅꯤ ꯀꯅꯥꯁꯨ ꯂꯩꯖꯗꯕꯤꯅꯤ ꯎꯈꯥ ꯋꯥꯈꯅ ꯖꯨꯝꯅꯤ ꯈꯟꯕꯤꯁꯦ ꯅꯨꯡꯁꯤꯗꯔꯥ ꯋꯥꯈꯜ ꯆꯣꯏꯔꯕꯤꯁꯦ ꯅꯨꯡꯁꯤꯗꯔꯥ ꯋꯥꯈꯜ ꯆꯣꯏꯔꯕꯤꯁꯦ ꯅꯨꯡꯁꯤꯗꯔꯥ ꯋꯥꯈꯜ ꯆꯣꯏꯔꯕꯤꯁꯦ ꯂꯣꯏꯁꯩ ꯁꯥꯕꯂꯦꯟ. Thank you Ima. Yam fazana kudo tambirakre. Adubu nasaga pau paunabdi warkre Ima se ko. Thank you Ima. Lantok sari batoram masida saru yabirappa. Tagachari. Aroiba kolor lokutsarake kanano yengminasi asigi lantok sari ba entertainment program asigi dama aroiba kolor lokutsaraba matungda kanano yengasi aroiba ngasigi lantok sari batoram asigi mapu oigadoribi natragana oigadoriba. Hello. 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 Ming lefam takpisi. Hello. Hello tabi rabo madam. Oh, tajare. Ming lefam takpisi. Hiroki mama sana tumpine. Yamna nungay zayma lantok sari batoram masida saru yabirappa. Makari upikani ngasigi lantok sari batoram masida. Isai yaraga isai wana ma sakjarage. Isai yai ma hobiro tarasi. Salak yarabo. Sagdi balamai atapa singda mujakini matan nata sagdi balamai atapa singda cinta siapa lamai di takkan lamai ni asibu kari rubage sagdi balamai atapa singda mujakini matan nata hing tangau thianga tarang laga nungdoligla mujakini matan nata sagdi balamai atapa singda mujakini matan nata. Zaro lo jarake. Thank you madam. Yam fazana kudo tambirakre Ima. Tagachari lantok sari batoram masida saru yabiraktana taram masi mapun pahan biramba. Aroiba isai ama kudol tamjake mayam punna muk taminasi isai si yam nauriba aitare aina sakpadaniko isai di ariba ni adubu aina sakkadoisina
nauri haitare soira su kuba kubiu soidra su kuba adum kubiro Hamoy na pamjaba Haway na tajabasu Nang tani nang tani Musigi haurapam Nangi mai tho thamban Thajani thajani Musigi haurapam Hamoy giyari famsu Nang tani Kalakami hauba Unamaki haurapamni Nahagi nahati Ura uraga Hoina hena ningsing halli Uri makai pen basunai Nangi aigi Mangliba manglasi Di kanan na sutugay ba ng loy Dintana dintana dinta dintana dintana dinta dintana dintana dinta dintana dintana dinta Nungsigi wahang di loi banai de hang ning ba ta ning sai sin bangi po khung do pamunangi seng lo su udunat de lai ningi ura ga pen basungam hande oh 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 isindu na thambiu nangi ai ki wari se mula roi khanjaba mafamda lotu na thamjage thamoi da lachge nang tabu nungsi na thamjage Sida natana mapulang kon kuding da nang tabu inak da leibiyo nakada da lachge na saigon da tanjage lepiu nang tana pamel tu oh 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 amma palai traba nangi ai ginung siba tai bang na taksi pusol halsi nangai gi itau se na koi sutam hansi yare ko mate sakke phul sakpa haite basi sai se aina de yamna pam bai sai oi ba duga thank you mayam puna mana thaga pira pathaga chari loishin jage thorum makha tarak basidi adumak taminasi asigi isai mati magsakoi ise nandani gi do mati am salage dugo loisal lage mayam
ꯊꯤꯔꯕ ꯑꯌꯨꯛꯀꯤ ꯀꯣꯔꯧꯒꯤ ꯃꯉꯥꯜꯗ ꯃꯅꯤꯡ ꯇꯝꯅ ꯁꯥꯠꯂꯤꯕ ꯂꯩꯔꯥꯡꯁꯤꯡ ꯅꯤꯡꯊꯤꯔꯕ ꯑꯌꯨꯛꯀꯤ ꯀꯣꯔꯧꯒꯤ ꯃꯉꯥꯜꯗ ꯃꯅꯤꯡ ꯇꯝꯅ ꯁꯥꯠꯂꯤꯕ ꯂꯩꯔꯥꯡꯁꯤꯡ ꯌꯦꯡꯂꯨꯔꯒ ꯊꯃꯣꯏ ꯑꯁꯦ ꯂꯥꯡꯇꯛꯅꯍꯜꯂꯤ ꯅꯤꯡꯁꯤꯡꯍꯜꯂꯤ ꯇꯥꯝꯍꯧꯔꯕꯤ ꯃꯍꯥꯛꯄꯨ ꯅꯤꯡꯊꯤꯔꯕ ꯑꯌꯨꯛꯀꯤ ꯀꯣꯔꯧꯒꯤ ꯃꯉꯥꯜꯗ ꯃꯅꯤꯡ ꯇꯝꯅ ꯁꯥꯠꯂꯤꯕ ꯂꯩꯔꯥꯡꯁꯤꯡ ꯍꯥꯏ ꯍꯥꯏ ꯏꯪꯂꯕ ꯃꯥꯂꯪꯅ ꯃꯥꯏꯊꯣꯡꯗ ꯌꯩꯔꯛꯄꯗ ꯏꯪꯂꯕ ꯃꯥꯂꯪꯅ ꯃꯥꯏꯊꯣꯡꯗ ꯌꯩꯔꯛꯄꯗ ꯅꯨꯡꯁꯤꯕꯤ ꯅꯪꯒꯤ ꯁꯣꯏꯖꯥꯏꯅꯔꯕ ꯐꯥꯖꯤꯟꯕ ꯉꯝꯗ꯭ꯔꯕ ꯂꯝꯍꯦꯜꯂ ꯁꯝꯂꯥꯡꯅ ꯈꯨꯝꯖꯤꯟꯈꯤꯕ ꯅꯨꯡꯁꯤ ꯃꯥꯏꯊꯣꯡꯗꯣ ꯊꯃꯣꯏ ꯍꯨꯅ ꯅꯤꯡꯊꯤꯖꯩ ꯊꯦꯡꯛ ꯌꯨ ꯂꯣꯏꯁꯤꯟꯖꯒꯦ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯏꯟꯁꯄꯦꯛꯇꯔ ꯇꯦ ꯍꯟꯖꯤꯟꯕ ꯇꯥꯡꯀꯛ ꯃꯌꯥꯝ ꯄꯨꯟꯅꯃꯛ ꯇꯥꯃꯤꯟꯅꯁꯤ ꯌꯨꯇ꯭ꯌꯨꯕ ꯑꯃꯗꯤ ꯐꯦꯁꯕꯨꯛꯇ ꯂꯩꯕꯤꯔꯤꯕꯁꯤꯡꯅ ꯅꯦꯛꯁ ꯄꯦꯖꯇ ꯂꯥꯛꯄꯤꯌꯨ ꯏꯟꯁꯄꯦꯛꯇꯔ ꯇꯦ ꯍꯟꯖꯤꯟꯕ ꯇꯥꯡꯀꯛꯀꯤꯗꯃꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯤꯀꯨꯞ ꯈꯔꯗꯪ ꯃꯤꯌꯥꯝꯗꯒꯤ ꯂꯥꯞꯊꯣꯛꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀꯟꯅ ꯑꯣꯂꯦꯟ ꯁꯥꯄꯝ ꯅꯤꯀꯣꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯂꯦꯡꯁꯤꯟꯕꯤꯔꯧ ꯂꯦꯡꯁꯤꯟꯕꯤꯔꯧ ꯅꯤꯡꯊꯦꯝ ꯑꯥꯏ ꯀꯤꯌꯔ ꯁꯩꯁꯛꯄꯤ ꯕꯦꯕꯤ ꯆꯟꯆꯜꯒꯤ ꯊꯣꯡꯒꯥꯜꯃꯛꯇꯗ ꯂꯩꯖꯔꯦ ꯉꯁꯤꯃꯛ ꯂꯥꯛꯄꯤꯌꯨ ꯇꯥꯟꯅꯕꯤꯌꯨ ꯎꯅꯕꯤꯌꯨ